आकाशवाणी इम्फाल R.K गोरानी न पाउ पाजरी अहानबदा मरु ओइबा पाउ सेक्यूरिटी फोर्स न थीब होंबगी थबक चथबदा खुसु खुलाय क्या फगतले लुपा कोटी अनिरोंगी ड्रग्स फारे मंगा सुबह राज्य थाकी सिरुलिली फेस्टिवल ngasi loisilagani amasung प्रधानमंत्री नरेंद्र मोदी ने सभापति ओइदुना ngasi न्यू दिल्ली दा तरा छुबा नीति आयोग के गवर्निंग काउंसिल की मिफम पांगथोकनी Security Force na sing amsung tapaki tongan mafam singda thiba hombigi thapak chathabada drug yauna khusukulai kya fagatle Manipur Police ke serol amana hai Security Force na thiba hombigi thapak chathabada Kamjong jila gi Kasong Kholel Police Station gi manung janba tare river degi pripaki myo ama fare farba myo adu Imphal jila gi thangoi yumnam lerek tagin haidi myo edu degi 9mm pistol ama amasung nungoi maru taruk fagat ki Security Force upon Bakanguna Surachampur Jila degi brown sugar amadi heroin number 4 ka konena myu ani fare jila asigi Mongkot Coffee Village degi myu ama lupa koti ama lak umdra mari rongi mamal oigadaba brown sugar gram chanipan marfudra amasung sapon kep kumda haptuna puramba heroin number 4 hena singnaba gram chani humpu pagat ki myu asidagi sel oina lupa lak marfu mathoi lising yang khaisu phangki Jila adugi tangnuan village gi Manipur Police na myo ema sapon ke ko manga haptana puramba brown sugar na hene singnaba gram chani marpu mapan su phagat ki myo asidagi sel oina lupalang ni pan su phangki amaromda Imphal jila gi hengang police station manung chanba pangai Nepali basti amasung masi akoiba singkhongi mafam singdagi security force na thiba humgi thabak chathabada khusukulai kya su phagat ki farba khulai sing adugi manungda magazine jawa 9mm SMG carbine ama magazine yawa 9mm pistol ama arming wing aniga konana 36 hand grenade ahum kapa yariba nongoi maru kuntra taruk MK36 explosive ama lethot shell ama insas rifle gi magazine ama tear smoke shell ahum stun grenade ani ama di tube launching ahum yauri Manga Subarajya Thaki Sirilili Festival ngasi loisilagani festival asi thasi kunda Rajapal Ajay Kumar Balan hagdokhibani ngasi loisinbagi tharum ukrul jila gi headquarters ta laiba Baxi ground da pangthokani masida tourism mantrail gi director general Suman Villa GOC3 Corps gi lieutenant general Avijit S Pendarkar amadi jila asgi deputy commissioner su saru yagani tongan ba jagoi isegi tharum sing Sirilili gi Wangayan heritage ground da pangthokani Ramgasim Tab Ground ngasi football final match ta FC Adventures ukulamasung NCYWO kangpopi thengnagani festival asigi matang ekhoigi paumi gi paudam Numit marini harauta yamna pangthokpa ki tungda Shirui Lady Festival ngasi loishin kani closing function ase Shirok Venue Pakshi Ground de Huran Pung ahum de pangthokani Director General of Tourism Government of India Suman Pilla amasung GOC 3 Corps Assam Rifle Lieutenant General Apichit Ben Tharkar na Chief Case amasung Case of Honor Oibituna 5th Shirui Lily Festival asi Huran Loishin gani Akashwani Imphal ki pau kitamak ukrul dagi soting shimne Festival asi yengna baraija asigi tongan pham singdagi miyam leptana lagnari ngarang mari na chanba nimita jagoi ise amadi Miss Sirilili sing ni kunma yaung tongan ba thauram sing pangthoki Miss Sirilili sing ni kunma title Miss Ismi SS na phangkhre aduga first runners up na Miss Disti Athopam Devi na tare Miss Easter Somula na second runners up takre प्रधानमंत्री नरेंद्र मोदी की पुनिंग की वा मन की बात के सांग कुनिथोय सुब एपिसोड हयेंग नोमाइजिंग निमित के अयुपुंग 13 आकाशवाणी की थोंग द संदोकनी थरोमसी AIR न्यूज DD न्यूज PMO अमसुंग इंफॉर्मेशन एंड ब्रॉडकास्टिंग मंत्रालय की YouTube चैनल सिंगदसु लाइव स्ट्रीमिंग तौगनी LRS आकाशवाणी सुरसानपुर दसु थरोमसी संदोकनी मसी मणिपुरी वाहन थोक प्रधानमंत्री न वांगांग बा हेक लोइबगा आकाशवाणी इम्फाल संदोकनी मसी हयेंग निमिदांग पुंग निपान दसु अमु हना संदोकनी डायलेक्ट लोल सिंगदना मथंग निमित संदोकनी ताबिरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ने सभापति ओइदुना ngasi न्यू दिल्ली दा तरा सुबह नीति आयोग की गवर्निंग काउंसिल मिफम पांगथोकनी हंदक सही की मिफम असि हिरमदी विकसित राज्य फॉर विकसित भारत 2023 हाइबसिनी मिफम असिदा लेबाक असि तोंगा राज्य सिंह मुख्यमंत्री सिंह अमदी यूनियन टेरिटरी सिंह उपराज्यपाल सिंह केंद्र की मंत्री सिंह नीति आयोग के CEO सिंह मेंबर सिंह सरू यागनी
ꯃꯤꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯃꯗꯤ ꯁꯤꯡꯅꯔꯛꯂꯤꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯅꯤ꯫ ꯔꯥꯏꯖꯤꯡ ꯅꯣꯔꯊ ꯏꯁ ꯑꯦꯗꯚꯦꯟꯆꯔ ꯁꯃꯤꯠ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯚꯥꯔꯠꯄꯨ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯔꯥꯏꯖ꯭ꯌꯁꯤꯡ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ಶ್ರೀ ꯃꯣꯗꯤꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯔꯥꯏꯖ꯭ꯌꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯀꯌꯥꯗ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯈꯪꯍꯟꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯏꯅꯔꯖꯤ ꯑꯃꯁꯨꯡ ꯁꯦꯃꯤꯀꯟꯗꯛꯇꯔꯒꯤ ꯁꯦꯛꯇꯔꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯃꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯏꯁ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯦꯝꯄꯥꯋꯔ, ꯑꯦꯛ, ꯁ꯭ꯇꯔꯦꯡꯊꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯕꯨ ꯏꯆꯝ ꯆꯝꯅ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯖꯟ ꯀꯧꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯣꯊꯀꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯐ꯭ꯔꯟꯠ ꯔꯅꯔꯁ ꯑꯣꯏꯔꯛꯂꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯇꯨꯔꯤꯖꯝꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯦꯀꯦꯖ ꯑꯃꯅꯤ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ, ꯀꯟꯁꯔꯠꯁꯤꯡ ꯑꯃꯁꯨꯡ ꯂꯨꯍꯣꯡꯕꯒꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯁꯛ ꯌꯥꯝꯅ ꯂꯩ꯫ ꯃꯄꯥꯜ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦ ꯖꯌꯁꯪꯀꯔꯅ ꯍꯥꯏꯔꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤ ꯃꯨꯛꯅꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯗꯕ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯗꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯥꯅꯈꯤꯕꯅꯤ꯫ ꯗꯦꯟꯃꯥꯔꯛꯇ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯒ ꯎꯅꯕꯗ ꯗꯣꯛꯇꯔ ꯖꯌꯁꯪꯀꯔꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 10ꯗ ꯚꯥꯔꯠ ꯂꯥꯟꯃꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯍꯟꯈꯤ, ꯃꯗꯨ ꯃꯃꯥꯡ ꯊꯥꯗ ꯄꯥꯀꯤꯁꯇꯥꯟꯅ ꯚꯥꯔꯠꯇ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯚꯥꯔꯠꯀꯤ ꯃꯥꯏꯀꯩꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯈꯔꯗ ꯌꯥꯅꯕ ꯄꯨꯔꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒꯀꯤ ꯇꯤ20 ꯀ꯭रिꯀꯦꯠ ꯉꯔꯥꯡ ꯂꯈꯅꯧꯒꯤ ꯏꯀꯥꯅꯥ ꯀ꯭ꯔꯤꯀꯦꯠ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯁꯟꯔꯥꯏꯖꯔꯁ ꯍꯥꯏꯗ꯭ꯔꯕꯥꯗꯅ ꯔꯣꯌꯦꯜ ꯆꯦꯂꯦꯟꯖꯔꯁ ꯕꯦꯡꯒꯂꯣꯔꯕꯨ ꯔꯟ 94ꯗ ꯊꯣꯏꯈ꯭ꯔꯦ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯣꯀ꯭ꯔꯝ ꯎꯃꯥꯗꯤꯅꯤ ꯂꯩꯔꯦ꯫ ꯎꯃꯥꯗꯤꯅꯤ ꯊꯥꯒꯠꯆꯔꯤ ꯒꯣꯔꯥꯅꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭रेस ꯃꯅꯤꯄꯨꯔꯤ एडिशनदा पुंग 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭राꯏꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯄꯥꯎ ꯑꯁꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭रेस ꯏꯪꯂꯤsh एडिशनदा पुंग 94ꯒꯤ ꯖꯦꯅꯔꯦल ꯁ꯭ꯇ꯭राꯏꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯅ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯃꯁꯤꯒ ꯃꯥꯟꯅꯕ ꯄꯥꯎꯁꯤꯡ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ, ꯄꯣꯛꯅꯐꯝ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯗꯨꯒ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯑꯃꯁꯨꯡ ꯍꯨꯏꯌꯟ ꯂꯥꯟꯄꯥꯎꯗꯅ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ꯫ ꯇꯃꯦꯡꯂꯣꯡꯗ ꯏꯟꯗꯤꯖꯤꯅꯁ ꯂꯦꯟ ꯑꯦꯟ ꯔꯤꯁꯣꯔꯁꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯥꯁ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯔꯦꯂꯤ ꯑꯁꯤ ꯇꯃꯦꯡꯂꯣꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕ ꯔꯦꯂꯤ ꯑꯣꯏꯔꯤ ꯍꯥꯏꯕ ꯄꯥꯎꯅ ꯒꯥꯟꯐ꯭ꯌꯨ ꯃꯦꯜ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯀꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡꯒꯤ ꯇ꯭ꯔꯥꯏꯌꯦꯜꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯦꯁꯤꯌꯦꯜ NIA ꯀꯣꯔꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯅꯥꯄꯇꯤꯗ ꯐꯣꯡꯕ ꯍꯤꯜꯁ ꯍꯣꯔꯟꯕꯤꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯂꯛꯂꯦ ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯑꯗꯥꯅꯤ ꯒ꯭ꯔꯨꯞ, ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤ, ꯕꯦꯗꯟꯇꯥ ꯒ꯭ꯔꯨꯞꯅ ꯅꯣꯔꯊ ꯏꯁꯇ ꯀ꯭ꯔꯣꯔ ꯂꯤꯁꯤꯡ ꯀꯌꯥ ꯏꯟꯚꯦꯁꯠ ꯇꯧꯒꯗꯧꯔꯤ ꯍꯥꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯁ ꯁꯦꯀꯔꯗꯒꯤ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯂꯒ ꯁꯨꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯄꯣꯛꯅꯐꯝꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯅꯣꯔꯊ ꯏꯁꯇꯒꯤ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯝꯄꯜ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯦ, ꯁ꯭ꯇ꯭ꯔꯣꯡ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯀꯣꯟꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯍꯨꯏꯌꯟ ꯂꯥꯟꯄꯥꯎꯗ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯁꯅꯥ ꯂꯩꯕꯥꯛꯇ ꯁ꯭ꯃꯥꯔꯠ ꯀꯥꯔꯗꯇꯒꯤ ꯐꯣꯔꯃꯦꯠꯇ ꯑꯣꯟꯊꯣꯛꯅꯕ ꯊꯧꯁꯤꯜꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ, ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯧꯁꯤꯜꯅ ꯀꯣꯔꯄꯣꯔꯦꯁꯟ ꯆꯂꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯅ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯄꯤꯔꯤ꯫ ꯒꯣꯔꯥꯅꯤ ꯊꯥꯒꯠꯆꯔꯤ ꯎꯃꯥꯗꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯦ, ꯂꯨꯄꯥ ꯀꯣꯇꯤ 2ꯔꯣꯝꯒꯤ ꯗ꯭ꯔꯒꯁꯨ ꯐꯥꯔꯦ꯫ 5ꯁꯨꯕ ꯔꯥꯖ꯭ꯌ ꯊꯥꯛꯀꯤ ꯁꯤꯔꯨꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ 10ꯁꯨꯕ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯒꯕꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫